Litan manakta tier gas kapada economic blockade Touramba Nupi Manga Sokle. Kukina ambush Tourakpada FCI gi cheng puba truck driver Shire, Police Constable Amasu Sokle. Driver halakpada CM na condemn taukre. National Highway 202 Imphal Ukrul lambi gi Sangkai Kuki village ta lambi thingjinduna economic blockade Touramba Kuki sing tankhaina naba Manipur Police amasung Rapid Action Force na tier gas cell sing kapada. Khongjang da yawba nupi manga sokle miyam changduna nungna thajinbada truck gari singi windshield kaikhre. Thogdok adugi matangda fangba pauna hai Ukhrul district ta leiriba miyamda phangananaba Manipur laingangna sinduna FCI gi chengsing thilunaba Ukhrul district police amade central forcing da thogda pikhe kangbu asina chengsak puba truck mari manga romga loinana Ukhrul gi damak lakpada nupi amasung nupa kharana sangkai da lambi thinglaga leiramkhe lambi adu uwa faijinduna thambada natana Makoi mayam sangdunu leiramkhe police na makoi busat khina bahai bada takhide maduna maram oiraga rapid action force amasung police na tear gas cell sing kaptuna miyam adu butan khaiba haurakhe mafam adu da leiramba miyam na su security force ngi gari sing da su lepa leitana nungna tharakhi amasung truck gari sing adu da su nungna landarakhe ngasi ayu pung 12 rom ta badwaida mafam adu lanthoktuno laklaba matung TM Kasom Yauramdaida, Kuki terroristing Oigani Chingnava Karana, Chingtaki Nongmay round Kayamarum Kapsinduna, Security Force Amasung Truck Singaduda, Embus Taurake. Tuna Yangna Police Amasung. Central Forcing the Kudhanke, Adubu, terroristing Adu, Fana Queen Nongmay Kaptuna Lake. Kuki Singaduna Nongmay Kapsilakpada, Truck Amagi driver Panduna Kudakta Shake. Aduga Ukrul District Police Constable Amana, Makonga Nongmay Maruna Panduna Soke. Like Hidraba Civil Driver Aduge, Maming, Nitis Kumar, Chai Kunshagani Toine. Mahak West Bengal ge Hukli district age ne apokpagi maming na Bidas Kumar kawe Mahak FCI gi chengsing puduna truck WB15C 2403 gi driver ne aduga hogji Jenims Hospital da layang liba Manipur Police ki constable adugi maming na Disingam Maring Mai kawe Mahak ki constable number 1905583 ne Ukhrul Police Station de attest awraga leiba ne Thogdok adu thokraba tungda ahenba police kangbu ama sangsinkhre Central Force nga loinana manak nakpada leiba mafamsingda thiba humbagi thabak sathari haire driver halakpada CM na condemn tawkhre NH 202 da laingang sing amade TS Kasom gi lonaba mafam amada khulai paiba singna pochai hondok honjin tawba gari singda ambush tawrokiba thawong adubu Chief Minister Yumnam Khemsana khwaidagi akanba mawongda condemn tawkhre Thogdok adu da West Bengal dagi truck driver ama nongmaina panduna sikhibagi matangda Chief Minister awaba phongdokhe State asigi kachin koya sinba thungna tangai fadana changdaba yadraba polam sing hondok honjin tawbagi thabak tawriba gari da attack satharaktuna driver hatpagi thawong ase khwaidagi pangdaba thawong ne State laigang na ingtappa hanjil hananabagi matangda lakholagliba thawrang asibu apanba pinabagi pandamda atamna na ambush tawrkhibani haina mahak na haire